AT Unit 30 QRT team teamna honajadana sigi hall amakak achauba hall amakak singum thajabane aduga charu singum thabagi charu mayam pairaga sida thambane JCB tawraga adagi sida singum manungda singum thariba mayam se aduga mitik yame singum se aduga banbasu fajana pala yonba hore sigi thariba kholiba tawiba su tolop ka pidana khotan side phang padana khotan tawdana mayam sida tek tawdana honajadana tawjabane ado sida mi se phatmandaba hai tare ne ko sidabu kaino tawbiramdana mai susan miramdana sai phatal mi khram tawramdana mai su biramdana loi sak na ji pungpum tumme manunga punglo yam tha tawku phaya de ni je ado pungoi lore sai bi gari ahum lakone ahum la bok to kaino tawuje pa mutat mai je mutat paje ngam da leire yam cha auna sa khre mai je dogi